Chief Minister Nongthombam Biren ngasi ayuk minister sing amadi official singa punna Moirang Khunaugi Sangai Ethnic Parkta G20 ki sem sariba sing yengsin bachatpagi lambida police na Yamlaba drug farm badagi Chief Minister Masasu Kumthaduna drug Faba Yaokhre Chief Minister lakpagi amadi G20 gi ahing nungthil naiduna akanba cheksin thorang lokhatuna leiringai chairakta Bishnupur Commando ki OC Inspector Saktishan ki meeting makhada ASI Birendra Aimolna luchingba commando team amana ngasi ayuk pung mapalum taba regular fresking chathabada Jeep Compass registration number MN01AG7875 ta Yamlaba drug heroin powder soap cases chamaga ama yauram khibani hairi drug konana faraba miyoi adudi Chandel district ki Foyland village tagi ngamkholet Lungdim Chahi Kuntra Apokpa Haukholun Lungdim Amadi Gari Aduda Tonglakpi Ngamkholet ki Loina bi Lingnai Kim Lungdim ni Hiramasigi Matangda Kesama Lokatpaga Loina na drug ka konana faraba Miyoi Singh Bishnupur Police Station da Kusinakre Hairi. Bishnupur ki kanora commando team. Very good. Kai dong ma. Sonpur ja. Sonpur. Kali dah apa SBM saya. Ma thon mo ge. Mi karana hum option. Ma gari ma thon mo to misi. Kara idu kor ko. Kana ma to dino. Kara idu pudu no ko. Kol ni ko phuti. Phuti dai ki bole. Kana na phudu ko no. Kara idu kor ko no. Ma no idu ko se kara idu ni go to. Go to ga ba. Ko. Thorough investigation to. Okay.